इम्फाल ईस्ट की यांगंग पोपी थमना पोपी की U-Yokching दा स्टेट फोर्स थमगनी हाइना लोकल MLA यावना याना खिबा वाफम थबकता ओंथोरक्तबदगी ngarangdagi hogduna changsinlakhiba इम्फाल urkhul lambi thingbagi khongjang ngasi hena kansinkhre masing yamlaba ima ibel singna ngarang ahing yarektuna yangang popi kaithel da yarektuna khongjang changsinkhi nongada lamlai pungdong bam sawong bungna chingba mafam singda mafam adugi masing yamlaba miyam thoraktuna lambi thingbagi khongjang changsinba haukhre ngarang lamlai kendra village volunteer force singna lamlai kendra gi manung chana lairiba khun kayagi luchingba sing amadi ima sing yauna yangang popi kaithel da mifam ama pangthoktuna warep kaya laukhibani warep sing adugi manungda ngarangdagi matam kaktana imphal urkhul lambi thingbagi khongjang sangsinba haukhibani lamlai kendra asigi manung chana lairiba khun sing sanasabi thamna pokpi yangang pokpi sabungko khunau amadi santi khongbanda state security force matik chana thambiduna maitai miyamgi punsi kanbiyu haiduna haukiba August ki tang tareta imphal urkhul lambi thingbagi khongjang sangsilamba adu local MLA ga unaduna miyamna taliba demand sing thabakta onthoklagani haibagi thajaba pirakhibadagi matam khara khongjang handoklurabani adubu haukiba September amagi ahing nongyaida kuki militant singna amuk hanna maitai miyamda bom yauna akanba mawongda landarakpadagi miyamna numit humni gi manungda state force thambinaba matam pikhibani adubu ngarang fawba miyamna haikiba wafam thabakta onthoroktabadagi ngasidagi matam kaktana lambi thingbagi khongjang sangsinba haukhibani jalak-laba phawwa sidaida tawiraqtabana maram oiraga maraktasu MLA na karigumba masigi marakta tawdibasigi maramji praja aikhoidasu kaimbaw khangalaqtaba paw phawiraqtabana maram oiraga aikoi ngarangdagi aikoi meeting ama sinjabani meeting sigi maru oina aikoi banji tawdragadi makhaji sathadaba taragadi aikoina mari leina basingi na kongji yauroi haibagi wakhalonda ngarangji muk khangawdana aikoi balasi tawjabani adubu ngarang dagi torokpa ingchupna torokpa ban sidaida aikoigi mari leinaba singi maikaidagi karigumba amabok thajaba pibirektaba aduna maram orakanda aikoi hujik phawba balasi makha sathajaba masama laktri adagi hujik sidaida aikoi ngarang sidaida additional SP na legi aikoigi lekai jigi bobiriba osi si moi kharana aikoida wari sanai hariba lakpiriba khudingmaktuna sanariba wariduna akoi prajagidi apenba oijade adu MLA masatu baw laktri aduna akoi banji makha mak chathakigani Yerkibo hospital da lairiba sigi mari lainana ngarang dagi lamlai village banatari force na laurok pathawgang do madugi matung ina akoi ngasisi singungko chana sa singungko te lau chana nongada mai makhong mapal hairiba singsina akoi banji sogat poina mafam sidal phami aduga iroina na aikoi kokomi haidana laiba ki thabak tawriba isa singsina aikoi laigidraba adugumraba kadang bangi mau adugi masada paliba bom ado manong mai paiba sunate bom lan songnaba yawba sunate mapamda isam samna sachaba matamda misamda drone sijinaraga ukina bom drone da bom hapaga thadaraga kapakpadu daida soktana hawi phawa dead body do laudri nauriba masana ima piu hainana kapam matamda mama do lai hidre haiba babu haidokri maduga iroinana kokomina Manipur punamakki mafam punamakta ima maira paibisina human sense hemdana yaningdaba khongkokpiu haibagi khongjang adu maga anisi phangnare adubu maruoinadi imphal urkhul lambi se mamangda aikoi August ki tang tareta mafam sigi MLA yauna unaraba matungda MLA duna aikoi numi bari mangani gi mafamda hairiba mafam se takthoaga aikoi state force na mahut silani central force lokthoni hairaga karigumba matabak thabak oina pangthok piraktaba sideida masideida matungda September ki tang 1 da susigumba mukha tholokpa sideida aikoi khoisauna dana imphal urkhul lambi gi bandawba sideida support tawjabani Amaromda local MLA ga yana khiba yangang popi thamna popi U-Yokching da state force thambiyu haiduna miyamna khongjang changsinbada lamlai kendra village volunteer force ki thomi singbu police na phana ba hotnaba khudakta lepkadabani makhata na asigumlaba thawong chatharaklabadi hena kanba khongjang changsilakani haina miyamna phungdorakli khongjang changsin khiba aduda saruk ya khiba maira paibi amana phungdorakpada miyamna miyamgi punsi kanbiyu haiduna changsilliba khongjang asida laingakna lamlai kendra
inter village volunteer force ki thongmi sing fanaba honarakpada miyamna yaba ngamloi LKVVF ki thongmi pharaga santi purakadaba natte makhatana sigumba state force ki ka henba thawong sing chatharaklabadi santi oina khongjang changsilliba asidagi hena kanba khongjang changsilakpa yai haina phungdorakli Kanda lay diba sigi mari lainana ngarang dagi lamlai village banatari force na laurok pathogdang do madugi matung ina aikoi ngasisi singung ko chana sa singung ko lau chana nongada may makhong mapal hairiba singsina aikoi bansi sogat po na mapam sidal phami aduga iroina na aikoi kokomi haidana laiba ki thabak tawriba isa singsina aikoi laigidraba adugumraba